हानागी चीफ मिनिस्टर एन बीरेन एमएलए टीएस बिस्वजित एल सुसिंद्रो मैते टीएस बसंत कुमार अमसुंग एमएलए वाई खेमसा नंगसी मणिपुर की गवर्नर अजय कुमार भलाग उनखरे संगाई फेस्टिवल बॉयकॉट तौरदुना नवेंबर 10 आईडीपी सिंगना खोंजंग संगसिनगदौरी इसिंग पीखरे हाइना जल जीवन मिशन डैशबोर्ड लिस्ट थोकलकपदा कुकी अमत तादबा अनाल विलेज खुंदा कुकी की मिंग मयाम अमा यावरमले हाइदी मणिपुर थांगजिंगी साथोक हेंगतनबा सेंदोंग लेना योनबा यानबा थबक पाइखतनबा मणिपुर की हॉर्टिकल्चर एंड सॉइल कंजर्वेशन डिपार्टमेंट ना नोडल डिपार्टमेंट वना थबक पाइखतबा होरे हाइदी कुरुमजरी ISTV न्यूज़ की नुमिदांगी मणिपुरी पाव मीटिंग ताबीरब सिंह तराम नोक्सरी हौजे पाव संदोंना पिजरी ngasi numidaang wairam saurakna pung manga makhairom taba matamdagi hauna imphal gi rajbhavan da hanagi chief minister N Biren yauna thongju kendra ge MLA TS Biswajit Khurai kendra ge MLA L Susindro Maite Nambol kendra ge MLA TS Basant Kumar Singjamai kendra ge MLA Y Khemsan yauna pungama makhairom Manipur gi governor Ajay Kumar Bhalag unakre governor ga unakhiba duda kari wari sanakhiba ge haibagi matangda paw lona na paw misingna Rajbhavan gate ngai duna leinaki चौराकना पुंग अमा मखाइरोम वारी सानारुरबा मतुंगदा हानगी चीफ मिनिस्टर इन बिरेन यावना एमएलए सिंह मथंग मथंग थोकना रखी गेटता मखोइबु ngaiduna leiba पाउमी सिंगना गवर्नर उनखिबा दुदा करी करी वारी सानकी हाइना हंगनबा होनबदा करीगुंबा वाफम अमता फोंदोकलमखिदे हाइरी लाकलिबा नवेंबर की कुनमाथोइदगी कुंथ्रा फाउबा PR गवर्नमेंट सेंदुना पांगथोकदोरिबा संगाई फेस्टिवल सी बॉयकॉट तौरे हाइना तोंगान तोंगान बा मफमदा लेदिबा IDP सिंग पाउमी सिंग उनबदा फोंगदोरक्ले वांगांग किबसिंग नमखा ताना हौजे हौजिक IDP सिंग मयुम मयुम दा हंजनबा नत्री नेशनल हाईवे दा फ्री मूवमेंट लेबा नते मरकसिदा मणिपुर दा शांति लेरे हाइबा उटननबा मानबा मवोंगदा संगाई फेस्टिवल पांगथोकनी हाइबसी IDP सिंग याबा ngamloi थौंगसी चाही अनि हेना IDP सिंगना थेंगनादुना लाक्लिबा अवाबसी करिसु लेतना खनबनी हाइखी लाक्लिबा नवेंबर 10 IDP सिंग वेबा अचौबा वाकत मिफम अमा पांगथोकतुना संगाई फेस्टिवल पांगथोकपसी यानिंगदबा फोंगदोकनी हाइना फोंगदोखी मखाताना फोंगदोरकपदा IDP सिंग से हौजिकी मतमदा यामना वाना हिंगबा मरमना संगाई फेस्टिवल पांगथोकपसे IDP सिंगददी वहान थोक लेते IDP सिंगना लौरिबा संगाई फेस्टिवल पांगथोकपगी पांगथोकपदा बॉयकॉट तौबगी वारेपसिदा लमदमसिदा लेरिबा CSO सिंग अमसुंग मियामनसु सौगतपियु हाइकी आइडिया ऑफ मणिपुर दो ओंथोकपसि अखोय मैदै गक्तना लाउरगा लाकपनी मसिदा अतोपसिंगना मागी अपांग फोंदोकप मतमदा स्टेट गवर्नमेंट ना सेंट्रल गवर्नमेंट ना खुद थिंजन बीदब उबसे अखोय थमोय संग नुवाइजदे अखोय सि मफम अमदा कन्साइन तौरगा गवर्नमेंट ना पीब खरा चारगा पेंथोकतना लेरिबसिदा अखोय की फ्यूचर असि अखोय की लाइफ की फ्यूचर असि करिमत उरक्तरे इसा इशू सेमगी वखल लेरक्तरे अदुना मरम मरगा गवर्नमेंट ना अतेन मतमदा सोल्यूशन म पुबिरक्तना अखोय बु तंग ताबा मफम अमदा अखोय खोइना पोक्साबा मफम अदुदा हंजलनबिउ नत्रगदि संगाई फेस्टिवल असि अखोय पांगथोकपदा सोइदना अखोय बॉयकॉट तौजगनी अखोय खुदिंगमंगना पांगथोकप थबकसिंगदा लमदम मसिगी CSO सिंगनासु मतेंग पांगबिनमगिदमक्ता CSO सिंगदा इमा मैरा पाइबिसिंगदा हानना रिक्वेस्ट तौजरी तसेंगना हारगदि अखोय सम मानना लेबाग अमदा पुलप पुन्ना खुंदा लेकामिनासि नुंसी चानन लेमिनासि हाइबा एपिलदु अखोय मैतैदना थमगा लाई ngasi लेरिबा फिबम मसिदा अखोय IDP सिंगी थमोय असुकी मतिक सोई लेबा की इरांग लोइसनबगी महुत्ता कुमहै हराउदा मायोन सिंदुना लेबा यारोय IDP सिंग मयुमदा हंजनबा सिनबगी महुत्ता संगाई फेस्टिवल तौगनी हाइदिबसी IDP सिंग बुनुंगसिदे ताकपनी मणिपुर मियामगी अवाबा मदे IDP सिंग मयुमदा हंजनद्रिबा फावबदा संगाई फेस्टिवल तौबा यारोय हाइना नासो ओपनबा मैरा पाइबिलुप के एडवाइजर निंगथौजम थांबाल लेमना हाइरि संगाई फेस्टिवल की मायोक्तंगसी नासो ओपनबा मैरा पाइबिलुप नसिंदुना नासो खुनौ कम्युनिटी हॉलदा वाकत मिफम पांगथोखिबदा सरुक यारदुना थांबाल लेमना हाइखिबनी
Magna Sangai Festival Pangtokpada Changadaba Pisha Relief Camp the Lady Basida Tadabana Hena Yapabu Wigani Hiraduna Mayumakai Tadoktuna Lanjanaduna Relief Camps in the Lady Bisingi Awaba Uraga Masamasagi Yumda Hanjanaba Honabada Praza Singshu Sargyazagi Hina Fundoki Ngachi Laibaki Awa Ana Likemda Awa Ana Kadana Mayumakai Tadoktana Mata Machu Matong Marang Kangdana Lai Laisu Tamgadana Lai Basigi Matang Asida Lan Makson Nemgatingai Matang Asida Sangai President Tawase Aikoi Nacho Padana Yaninde Haibase Sarkagi Maigada Hajari Madada Changadoba Meten Punama Changadoba Tawam Miten Baksanum Shap Meten Punama You can get Hajabu Haidana Nacho Padana Hajari Aikoi Pamde Madu Aikoi Yabangam Jaroy I will see Nacho Padana Tamjadi Jal Jiban Mission JJM gi makhada India lengakna yumthong khudingmakta ising tahangani haikiba mission si Manipur di mapung phaba ngamdre mission si gi makhada Chandel district ki khun kharadadi yumthong khudingmakta ising pikre haina JJM dashboard ta list thoglakpada kuki amata tadaba khulda kuki gi ming mayam ama yaurambata natana khuladu da leiba asengba imung amadagi hena yauramdre haidi ngasi Chandel pangthokpa pawmisang unaba mada anal land rule tangpi Maha Area Branch ki President SNG Larsen Tengnopal Police Station ki manung chanba Shulam area da leiriba Wamku village ta household humputra nithoi leibagi manung da household yangkhaidi ising pikre haina PHED gi record leiri haiki kuki amat leitaba anal village asida kuki gi imung kuntareta ising pire haina yauramle Thawngasi PHED na lana semjin sajin bani Larong village tasu household chamaga subna ahum leibani adubu PHED gi record di household chamakuni panda ising thakpa phangankre haina yauri hari matau karamna household chamakuni pan palam libano haibadu marilina basingsu yengshinbiu PHED na household chamakuni panda ising pikre hariba list adudadi Larong da leiba BD Khamring koba mioi amakhatangi ming yauramle Ataidi Kunadu the Laitaba, Larong village ki household Amatanati. Maramaduna PSED gi Jaljiban Mission ki dashboard yauriba list asi Aran Bani Haiki. Larsen Namakata na RTI Tauduna Hangba Matam the Su Jaljiban Mission asi Sandel the Chada Marfudratareti Loire Haina Kangalak Pasuleire, PHED gi Jaljiban Mission dashboard Suthagatuna lady. PHED gi data Sida Yeng Bada Masamaki Kunsu Riba Lambung village tasu household Chaniga Nipuma Thoini, Masida Department ki record Matungina, village Asida Jaljiban Mission ki Makhada, Cha the Marfudra Humdwedi, Sing Pithakre Haidi, Masidi Aranba Yamna Chumdaba record Amani Haiki. Mamang the Su Hiramasida Yangshin Binaba Yumtong Kudinda, Ising Pithak Piu Haiki Basu Lakre, Adubu, Nasi Paubuda, Marilena Basingna Hanna Yang Biraktri Haiki. Hiramsigi Matang the Su Tungan Bukul Sing Chief Singsu, High Court case ama file Toduna lady. Miamna ising fangdribasi lengakna amuktang yengshin biu turelgi isingshu motpana maram waraga thakpa yadre bazardagi leiraga thakpa natana atopa pambai amata leite leijadaba ising leiba ngamjadaba imung singidi ising thaktabagi fibamda leire maramaduna PHED asi miamda namthak toba department ama oire hairaduna mari leinaba singna mideng changbiduna department gi aranba mayam asi chumthokpiduna miamda ising phangan biu haiki Nasigi Paugi Mifamduda Sarugya Kiba El Tangkam Village ki Chief SNG Lumdilna El Tangkam Village tasu Lengakta Tax Tiduna Lady ba household si Nipuma Thui Kaktani Masida household Chamaga Humputra da Ising Pikre Haina record yauri Masida Kungi Midi Amata Yaudre Village Asida Kanashu Ising Pangbalate Hairaduna Hiramsiga Marilena Basingna Midiang Changbiu Haiki Out of 128 household tape connection water se peak re high basida annal macha habadi khun adugi original asengba mioi family am khag yawi maming madudi serial number 5 ta BD Khamring wife of WNG Remis masi tani mona aduna larung khulen gi JJM gi matang de sing peak re high base asum maming am phau yaw dres khun gi am khak ta yawrami atai sing dudi Kungi resident amata nate khau kunda leiba household amata sunate Lengak ama leibagi amadi administration ama lei haibagi chapsaba matho adu Chandel district ki miyamda karamba matamda phangangadage lengak sidagi miyamna sa tawninga amata leitre hiram khudingda awat patana pik thalle
ꯊꯕꯛ ꯌꯥꯎꯗꯅ ꯕꯤꯜ ꯀꯥꯏꯐꯝ ꯑꯣꯏꯔꯦ ꯍꯥꯏꯅ MPCCꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯀꯩꯁꯥꯝ ꯃꯦꯘꯆꯟꯗ꯭ꯔꯅ ꯍꯥꯏꯈ꯭ꯔꯦ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯆꯥꯟꯗꯦꯜ ꯕ꯭ꯂꯣꯛ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯅ ꯁꯤꯟꯗꯨꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡꯒꯤ ꯃꯇꯥꯡꯗ ꯖꯣꯏꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯅꯦꯜ ꯃꯤꯇꯤꯡ ꯀꯝ ꯏꯟꯇꯔꯦꯛꯁꯟ ꯄ꯭रोग्राम ꯑꯃ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯆꯝꯗꯦꯜꯗ ꯂꯩꯕ ꯇꯥꯎꯟ ꯍꯣꯜꯗ ꯄꯥꯡꯊꯣꯛꯂꯕ ꯇꯨꯡꯗ ꯀꯦ ꯃꯦꯘꯆꯟꯗ꯭ꯔꯅ ꯄꯥꯎꯃꯤꯁꯤꯡꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ Joint interaction aduda AICC gi secretary suriba Manipur gi incharge Christopher Tilak, BCC Chandel gi secretary TS Toningkham, PCC gi member TS Konal Anal, Kaksing Kendra gi ex MLA Y Shurchandra Sarugya ki. Kemegachandra na Chandel district asisu Mirairaga Thambibagi mami chauna taba laibak thibani Analayengi lambi thongi isingi lamda paikaliba thabak thoram sing loinamak fail oire ADC gi vote तौदबा चही तरुक फारे भारत सरकार दगी चौखट थौरांगी दमकता थादरकदब फंडसिंग अमत लाक्तरे डिस्ट्रिक्ट हॉस्पिटल चांदेल अवार्ड पतन पिक थल्ले डॉक्टर मदी स्टाफ के अवार्ड पकया अमसु लेरे हॉस्पिटल असि सलाइब ngamdre मरि लेनब सिंगना थुबद मिडेंग चंगबियु हाइखी नबई सिंग फंगननबगी दमकता पाइखलिबा जल जीवन मिशन डिस्ट्रिक्ट असिदा फागी तारे हिरमसगी मतंग दा थुबदा पीआर लेंगाकना मदी मरि लेनब डिपार्टमेंट सिंगना अथुबद येंगसिनबियु हाइखी District Hospital Chandel da MLA K Meghachandra masa maksatuna hakthengna yengshin ki loinana Koinania Training School da su satuna Mahiru Singa wari sanaki Athuba matamda medical hospital sing sigi award pa mayam sing si mention biu masida darkar leiba function tawdriba aikoi gi emergency service ki mayam ama waliba mayam sing si option biu loinana lambi thong semdabagi ꯂꯩꯔꯤꯕ ꯃꯃꯥꯡꯗ ꯁꯦꯡꯁꯟ ꯇꯧꯈ꯭ꯔꯒ ꯀꯝꯄ꯭ꯂꯤꯁꯟ ꯇꯧꯔꯦ ꯍꯥꯏꯔꯒ ꯁꯦꯝꯗ꯭ꯔꯤꯕ ꯂꯝꯕꯤ ꯊꯣꯡꯁꯤꯡ ꯑꯁꯤ ꯃꯁꯤ ꯊꯤꯗꯣꯛꯄꯤꯌꯨ ꯑꯃꯁꯨꯡ ꯁꯦꯝꯕꯤꯌꯨ ꯂꯣꯏꯅ ꯖꯜ ꯖꯤꯕꯟ ꯃꯤꯁꯟꯒꯤ ꯊꯥꯎꯖꯟꯁ ꯑꯣꯐ ꯑꯩꯈꯣꯏꯒꯤ ꯍꯥꯎꯁ ꯍꯣꯜ ꯀꯅꯦꯛꯁꯟ ꯏꯁꯤꯡ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛ ꯚꯤꯂꯦꯖ ꯈꯨꯗꯤꯡꯃꯛ ꯏꯁꯤꯡ ꯄꯤꯔꯦ ꯍꯥꯏꯗꯅ ꯇꯧꯔꯒ ꯊꯕꯛꯁꯨ ꯄꯥꯏꯈꯠꯇ꯭ꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯏꯁꯤꯡ ꯄꯤꯔꯦ ꯍꯥꯏꯅ ꯀꯝꯄ꯭ꯂꯤꯁꯟ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯤꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯁꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯑꯃꯁꯨꯡ ꯌꯦꯡꯁꯤꯟꯕꯤꯌꯨ नत्रबदी प्रजा सिंसे खम थेंगना वारे मसिसु चांदेल सिसु अखोगी मणिपुर की पार्ट अमनी चांदेल सिसु इंडिया की पार्ट अमनी मसि डिस्ट्रिक्ट अमनी मसि मिराइदुना थंबसि सरकार न मिराइदुना थंबसि अफबो ओइरोय हाइबसि मणिपुर प्रदेश कांग्रेस कमिटी की बोर्ड सिलगा मसि प्रेस एंड मीडिया की खुथांगदा गवर्नमेंट की नाकोंग योननबाइना थमजरी Prime Minister na hogdokiba National Makhana Scheme of India gi makhada Manipur da thangjing gi sathok hengadanaba sendong leina yonba yanaba thabak paikhatnaba Manipur gi Horticulture and Soil Conservation Department na nodal department wana thabak paikhat pa hore haina Commissioner cum Secretary Thaithuilung Pamain haikre Agricultural and Processed Food Products Export Development Authority APIDA Government of India amasung Foundation for Innovative Packaging and Sustainability FIPS Mumbai na Horticulture and Soil Conservation Department Manipur ga khusam naduna Innovation Packaging for Export of Ginger, Turmeric, Lars, Cardamom amasung Bamboo Shoot Pickles ki nomagi oiba Capacity Building Program hogdokpaga mari leinana Manipur gi Horticulture and Soil Conservation Department ki Commissioner cum Secretary Thaithuilung Pamaina wafam se fongdokhibani Sanjan Thongda Labor Department of Agriculture gi Farmers Training Hall the Pangthopa Thorum aduda Commissioner cum Secretary Thaithuilung Pamaina makha taraduna packaging asi agro horti business sector asida yamna maru oi lamdam sida puthokliba sathok singda chahida chaba ngamloidabagi chang hena puthokpa mahi marung kaya amasu leiri hena puthokliba du bumapanda thadokpada packaging tangai fade masida innovative technology marketing ideas puthoklaga matam kuina liba ya halaga sendong hengadanaba lambi sembatai masigi pandam masida mideng thamlaga atopaga sangdamnaba yaba food packaging gi technology puthoklaga agro horti business saukhatnanabagi lambi ama piragani haiki which aim to take full advantage of our traditional knowledge in the cultivation of thangjing. You know, thangjing, this is one of the items that cannot be missed in any of the Manipuri barakhana or even individual family kitchen. I have seen this marketing of makhana in Delhi that will become one of the superfoods in the future. I hope this new scheme will really promote
the preservation and protection of our wetlands, as well as bring about economic benefits to our farmers in the state. Horticulture and Soil Conservation Department ki Director K. Debatata Sarmana Khongthang si lamdam sigi horticulture masung agri de leiriba export potential sida ahongba purakpada mateng oigani haiki lamdam sigi ojariba biodiversity na horticulture crops marang kaina puthokpa ngamhalli chahi amada kihom metric ton lakh amaga dasmik manga lafoi metric ton lakh ama dasmik ani sitafon metric ton lising taranipal chamanga sumna yankhai manga kiwi metric ton lising ani ga chamanga puthokli Spices ki oinasu metric ton lising humputra nipan chamri humpu humdoi yangang metric ton lising yankai umorok metric ton lising manga ga chanipan yankai humdoi chang asi yona puthokpa ngamlabasu uhaina chada nipu mana masingna chada kun manga spices singsu infrastructure matik chada ba cold chain gi khudong chaba watpa ningthi jana packaging tawdabagi manghalli masina lamdam asidadi chawna mangjaba haibadu oiduna lakli haiki लेरिबा अखोइगे एंटरप्रेन्योरसिंग यामना फ्री होइना हंगनिंगबा हंगगा एक्सपर्ट सिंगसे मखोइगी मरुओइना डॉक्टर एनसी साहासिगी मागी अखंगबगै लौथोरगा अखोइगी लमदमसिगी कानाबा तुंग कोइना फूड सेक्टर स्टेज दा अखोइना ngasi 40% लॉसेस चतलिबा 25% लॉस होइरिबा सि मयाम सिंगसे कनमंगमगा मसिबु इकोनॉमिक ग्रोथ ता ट्रांसफॉर्म तोरगा स्टेट की अफब ओयरप पुरक यानबगीदमक्ता एंटरप्रेन्योर सिंगना थवाई चंगना ताबियु lamdam sida leiriba school amasung college singna sizinariba uniform asi lamdam sigi iong da saba polam sing oina sizinanaba sahi kayagi mamangdagi hairabasu thabakta onthokpa ngamdri mathang chaidagi mahailoisang singda lamdam sigi iong na sajaba firol sing setnanaba campaign hen akanba mawongda sangsin bakloinana hiram sigi matangda head of institution singa khananaina duna hen akanba khongjang changshin ba horagani haina amsu msf desham ksa shuk amadi aims ki apunba mahiroi lup taruk nangasi desam gi office pangthokpa paumi singa unabada mahiroi lup taruk asigi wangang loi desam gi president m somurjitna fongdokre magna makhata na fongdokhibada lakadoriba session asidagi lamdam sida saba iyongi pothok sing season na bahona minasi private amasung government school sing da tamliba mahiroi nupi masa singna skirt selambadagi phanek na mahut senduna senarakle aduga mahiloisang singda tamliba mahiroi singi mapungoina class 8 amadi masigi mathakta tamliba class sing amasung college singda mahiroi nupi masa singna phanek shetlagasu aikoigi lamdamda sajaba potlam sing setpagi mahutta mapan lamgi potlam kaya sizinari maramaduna lakadoriba chahi asidagidi mapandagi pushilakpa potlam singi mahutta aikoigi power loom amadi iongna sajaba pochai sing oina sizinaduna lamdam asigi senmitlonda kanaba ma pinanaba honaminarasi haiki लाइव सेशन 2026 तक हाना हाना कोई फनेक हारगसु मसक्ति अखोई सिसु मानबा अदु मपानदगी कोई पुछलागा तवे हाबसे कोई सु मयाम अमा खंग ताब लेरे खंगजब लेरे मसि सुंदोक तौबिगनो अखोई लमदम सिदा इयोंग साजरीबा पोथोक मयाम सि लेरकांदा अखोई तसेंग फनेक हारसु अदु अतै तै मयाम सु मरोना फनेक सि याम मरांग काइन पुथोकपा मनि अदु अतै तै मयाम सि हेत अखोई लमदम सिदगी दगी तगी फंगजब हाइतारे मसिदि तौबा याबा मयाम सिदि स्कूल यूनिफॉर्म सिंग सिदा सिजननाबा कोई होनमिनसी हाइदना अपील तौजबग लोइना मसिगी मतंगदा तोंगान तोंगानबा प्राइवेट स्कूल तौबिरिबसिंग गवर्नमेंट की लेरिबा हेड ऑफ इंस्टीट्यूशन सिंग मरि लेनबो अथॉरिटी सिंग जसु माइरुल तरुमना उनरगा मदि तोंगान तोंगानबा मसिगी कोई खनबगी अदुगा मसिगी थबक ओइना तसेंगना पांथोकननबगी खोंजिंग सिंग मथंगी सेशन सि यौदंगी मरकता कोई पांथोक जरगनी हाइदना मेडिया के फॉर्म द थमजा Humputarani suba All India Cooperative Week mari lena nomagi oiba state level cooperative policy gi matangda workshop pangthokre cooperative as vehicles for Atman Nirbhar Bharat haiba thim makhada thasigi tang taramari dagi kun fawba pangthokliba All India Cooperative Week ki manungchana National Cooperative Policy Ecosystem Structure Roadmap for India's Cooperative haiba topic sida All Assembly Road Imphal da liba Manipur State Cooperative Bank Limited ta MSCB Imphal na Urban Cooperative Bank Limited Manipur Women's Cooperative Bank Limited amasung Moirang Primary Cooperative Bank Limited ka khusam na duna pangthokpa workshop hongdopagi thoram aduda
Corporation की Commissioner Dr. Sailesh Kumar Saurasia, Managing Director Pm-Istv Limited Bidyarani Ayekpam, Registrar of Cooperative Societies Manipur Waikom Ibohol Singh, Manipur University की Professor Dr. Singlen Maisnam Yauna, Atai Cooperative Kamari Lenaba Official Singh Masung, Staff Singh, Sargyaki. Tungda workshop adugi topic aduga mari lenana khananina basu pangthoki. Nupi singda ahyan ba pangal pibana nupa nupi animak thong manaba chawkhatpa khunai ama purakani haina Manipur State Commission for Women gi chairperson Thumlip Tining from Monsang na phongdokre. Wafam asi MSCW gi meeting makhada Internal Complaints Committee GP Women's College amadi GP Women's College Alumni Association na punna khusam naduna pangthokpa Combating Gender-Based Violence Strategies for Prevention and Support haibihiram da pangthokhiba nomagi weba workshop ka mari lenana phongdokhibani. GP Women's College ki Library Hall da pangthokhiba thoramaduda chairperson Thumlipna Kunai asidasu nupi singbu hanthana yengduna makoi mathakta miot minai sathabagi thogdok kaya thorakli nupi singda sathaba miot minai gi case kaya commission na thizilaba matungda makhata na thoktana ba lokhatpa khongthang oina nupi nupa right manai amadi nupi singi right ngak senduna thamgadabani haina miyamda workshop amadi seminar kaya pangthoktuna awareness piduna lakli haiki. Awalakliba nahasing na gender-based violence ki issue sing mamutan na khangminaduna makhata na pamdaba thodok wathok sing thoktana na bahona minasi hainasu magna appeal tawki. Any society masagi koina nupi namdhadana leibagi potsi leiragadi progressive society habdo pedongondi su oyo mo haba adona sigi potse koina nupimcha singsida through the education we are imparting in the college the awareness create oraga how to empower them economically economic empowerment yaw dragadi masai koina khaliba potse exercise to bodi ta sek nanga moy adugi masai ki adugi awareness to create toba and through the resource person mana koi legally koi kai to yai those who are affected moi kari karamba pambai season naraga moi challenge to meet to bangam gani ha the photo adugi awareness to create taunanaba koi program se sajab India gi ahanba Deputy Prime Minister masung Home Minister waramba Sardar Vallabhbhai Patel gi chahi chamayangkai surakpa mapu kumun thorom ga mari lenana ngasi Sardar 8150 Unity March Chandel District Mantri Panthada leiba Model Residential School da pangthokre. Varat Lenga ki Ministry of Youth Affairs and Sports ki meeting makhada Organizing Committee of Sardar 8150 Pariyatra Unity March 2025 Chandel Nasinduna pangthokpa thoromduda Chandel Assembly Constituency ki MLA SS Olis Deputy Commissioner Chandel L Nandakumar Singh Autonomous District Council Chandel gi CEO MD Firoz Khan SDO Chandel Anunay Anand CMO Chandel Joyshan Matthew Monsang DFO Chandel N Munal Mite District Agriculture Officer Chandel SP Labjoy Analamadi Organizing Committee ki Convener SK Anshel Sargyaki MLA SS Olisna Sardar Vallabhbhai Patel na Libak Sigidamakta Tobiram Basing Aikoina Tungi Yumbirel Urakaturi Basingda Kangan Bhai Basitangai Fadabamani Haiki Magna Toromba Tabak Torom Singbu Kangalabadi Tangdu Laitaba Aman Amagi Matiang Pangnaduna Soidana Chaukat Pachandel Amadi Laibak Oibangamgani Haiki DC Chandel L Nandakumar na Sardar Vallabhbhai Patel na Laibak asi punsin badalauram bathodang sing Hogalakliba Angang Singda Kangananaba Pandamda Thoramsi Pangthokpani Haiki Toramadu Loisilakpada MLA SS Olisna Model Residential School dagi lamtharaga DC Office Complex Chandel gi Mini Secretariat Fauba Pariyatra Masadki One Vision Manipur Koba NGO mana foreign funding gi makada yum sabigani haina namthak tawduna beneficiary sani humpu henbadagi lupa crore ahum hena khomgatlaga load khre hairi One Vision Manipur Koba register toba NGO si DRDO da nodal officer oiba kumukcham ibochou koba mana chalaibani hairi
हिरमसिगी मतंगदा मणिपुर समगत सगत लुप मसालगी पैलेस कंपाउंड लिबा ऑफिस द पांगथोकपा पाउगी मिफमदा लुप असगी प्रेसिडेंट युमलेंबम याइफबना फोंगदोरकपदा मणिपुरदा हुजुक ओरिबा फिबम असगी खुदोंग चाबा लौरगा युम लेतबसिंग अमदी नातैटा सादबसिंगबु युम साबिगनी हाइना वन विजन मणिपुरना तोंगान तोंगानबा मफमसिंगदगी मियोय अमदगी यामद्रबदा लुपा लाख अमा मखाइदगिना लाख तरुक फावबा लौखतलंबनी हाइदी हाइरिबा बेनिफिशियरी सिंग असदगी लौखलकप सेनफम सिंगदगी अपिकप सेनफम खरा वन विजन मणिपुर की मखादा लैबा इंजीनियर कॉन्ट्रैक्टर सिंगदा पीरगा युम साबा होनबनी कॉन्ट्रैक्टर मसाना पुथोकलगा साबा लोइसिनखिबा युमसु यावरे अदुबु वन विजन मणिपुर की ऑफिस थोंग लोनखिबदगी थबक पुनमक लेपखिबनी मणिपुरदा एनजीओ सिंग रजिस्टर तौरिबा लोइसंग सिंगनसु एनजीओ सिंगना करी करी तौरी हाइबदु येंगसिनबिबगा लोइनना मरी लेनबसिंगना एक्शन लौखतपियु हाइरि खोंगतख्रिबा सनफम सिंग असगी मतंगदा नुमित 10 गी मनुंगदा लेबाक मियामदा सेंगदोकदबनी हाइखि खुमुकचम इबोचौ नोडल ऑफिसर होइना सेक्रेटरीट लैरिबा सिना मयाम जिंदगी पैसा लुपा लाख अमा मखाइदैना लाख तरुक फौजे खोंगतख्रकांदा अपिकपा सेनफम खरा मखोइगी कॉन्ट्रैक्टर सिंगदा पीरकांदा युम साबा खगा होगलकांदा लोइबा खरा जुयावरे अदुगा सुक्या साबा होद्रिबा अदुगा साबा हौरजे हारगा युमजे सिदुओलगा युमजे थादुओलगा साददना हुजिक बरादा लैबा इमुंगजु यावरे तारे सिगी स्कीम जिगी मखादा युम सानेना अखोइगी वन विजन मणिपुर बु थाजरगा चंगखिबा बेनिफिशियरी सिंग सिगी मरक एनजीओ सिगी मखादा लैबा कॉन्ट्रैक्टर मन फोंगदोरकपदा 17/20 की युम अमदा ऑफिसना एनजीओ सिना लुपा लाख मंगा पीगनी हाइना लैखी मसिगिदमक्ता युम्बु अमना लुपा लाख अमा मखाई डिपोजिट तौगदबनी हेना चावबा 40/20 की युम अमदना डिपोजिट वना लुपा लाख अहुम पुथोकलगा एनजीओ सिना लुपा लाख 10 सैंक्शन तौगदबनी फेक वर्क ऑर्डर पीरगा कॉन्ट्रैक्टर मसाना सेल पुथोकलगा युम साहलबा मतुंगदा सगोलबन मबुदो मंत्री लेकाइद लेबा वन विजन मणिपुर की ऑफिस थोंग लोन खिबनी हाइरी वारगा लैरिबा मणिपुर असिदा हेन वाबा पीबा हेन अवाबा चैथेंग पीबा सुगुम्बा फ्रॉड तौरिबा एनजीओ सिंग असे यारि मखै गवर्नमेंट नजु थिंजनबिबा अदुगा मसालगी साइडगी जु हाइरिबा नमथाक तौरिबा एनजीओ सिंग असे खुदक तगी अखोइना जु थिंजलगनी अदुगा मखा ताबदा लौसनग्रिबा खोंगतग्रिबा पैसा सिंग असे हंतोकनी हाइबगी ओइबा अखोइदा नुमित 10 जिगी मनुंगदा अखोइदा मसालदा सेंगतोकदबनी लेबाक मियामदा सेंगतोकदबनी हाइबो वफम खरजे मसालगी साइडगी थमजे नमथा की स्कीम असना अवाब ताहलबा निंगथौजम मोहन कोबा बेनिफिशियरी युमबु मन फोंगदोरकपदा अनौब युम सागनी हाइना महाकी हाना लेरंब युम मदु सिदोखलबा मतुंगदा असि फावबदा सादबदगी मीगी युमदा तांगदुन लेरी अथुबा मतमदा एनजीओ सिना युम साहनबा नत्रगना लौखिबा सनफम असि एनजीओ सिगी एमडी गी फम पुरिबा ओइनाम थोइपदा हंदोक हनगदबनी हाइरी मसालगी साइडगी हाइजनिंगलिबदी सुमाइना एनजीओ अमा तौरकांदा असाबा फेक वाव ऑर्डर पीरकांदा युम साबिनी हाइदुना मणिपुर मियामदा नमथाक तौरिबसे मसी मणिपुरगी मियामबु अपंगबा सिबा अदुंबा अमनि अदुना मसालना असिगुमलबा एनजीओ तौरिबा असिगुमबा फ्रॉड तौरिबा एनजीओ सिंगसे गवर्नमेंट नजु अदुगा मरी लेनबा डिपार्टमेंट नजु कोऑपरेटिव रजिस्ट्रार बॉडी सिंग जिनजु यंजिनबिरकांदा कयाम चुमना तौरी हैबजे मरी लेनबा डिपार्टमेंट नजु यंजिनबिरकांदा सोसाइटी अमा लेबाक अमा हाइबसी मिपुम खुदिमकना मागी अंगंबा कंट्रीब्यूशन पिनरगा मपुंग फानगदबनी हाइनगसी थौबाल डिस्ट्रिक्ट के एसडीओ अरबिन हांगलेमना फोंगदोखरे हाइरोक पार्ट 3 तोरामगम लेकाइदा लेबा G4 स्कूल हाइरोक के होमलक सुबा एनुअल डे थोरमदा वाफम से फोंगदोखिबनी स्कूल से प्रिंसिपल लाइश्रम रोमिला देवी बीएसएफ कैंप वांगजिंग के असिस्टेंट कमांडेंट हौरोंगबम चिंथंग खोंबा डिस्ट्रिक्ट हॉर्टिकल्चर ऑफिसर खाइडेम मलेमगान बसु सरकियाखी अरविंद हंगलेमना मखाताना मिपुम खुदिमगना IAS ओइगनी पुलिस ओइगनी हाइब लेते करियर की मतंगदा हिरमदुगा मरी लेनबा ओजा सिंह तानादब यादबनी IAS सु डॉक्टर सु ओइशनु हिरम खुदिमगता ओजा गुरुना ताकपी तंबीदबा याउदबनी थोरमदुगा मरी लेना स्कूल सगी प्रिंसिपल लाइश्रम रोमिलाना पांगथोकलिबा G4 स्कूल के एनुअल डे थोरमना महिरोय कया पुनसिंदुना अनोब इनोट अमा सोइदना हापलगनी हाइकी
खुदिमक्से डॉक्टर इंजीनियरिंग अमदी IS ओइगदब नते को करिकुलर एक्टिविटी ड्राइंग दा सिंगर दा मागी तबला येदा एनी फिल्म दा सतपदा अखोगी पेरेंट्स सिंग अंगांग सिंग अपांबा अदो थिदोक मिनरगा अखोई पुन्ना होना मिनरगा अंगांग सिंग सिबो Dr. L. Sarat na iba nonghau amuk lakpada haina mingthonba ningsing wari lairi kamanga si Singjamai Community Hall the phongkre tarani thui suba State Library Week Celebration Committee EGC na sinduna pangthokpa lairi phonggi thorumduda former convener Manipur Language Advisory Board Saita Academy New Delhi Nomaitam Kiran Kumar Assistant Professor Manipur University of Culture Dr. Makhon Mani Mongshaba President Court Writers Moirang Salam Tomba madi President EGC Dr. Ilangbam Iboyaima Sarugyaki ngasi phongkiba lairiki maramda salam tomba President Quad Writers Moirang na wangang ki aiba Dr. L. Saratna ngasi fawbada mahakna phongkiba lairik nipan romasi mahaki punsida thengnakiba asengba asumba singda yumpham oiraga iba lairik singni haiki Community Network for Empowerment ko namadi National Viral Hepatitis Control Program na kusamnana International Testing Week ITW gi thoram Always United Test Resist Act haiba team da pangthoklagani haina kon gi General Secretary Nalini Kanta Rajkumar na phongdokre Palace Compound leiba kon gi office ta promising unabada Nalini Kanta Rajkumar na makha takibada lisangani kundagi coalition plus ko body amana hudokibadagi malem gi leibak ni futare ta pangthoknari ba thoramasi Manipur da su November 13 tagi horga kulhumdoi phawba sathagani campaign asida sex worker LGBTQI drug kapasingi marakta hepatitis B virus hepatitis C virus amadi HIV amasungate sexually transmitted infection STI singi test tawraga makoi status khangdoklaga hepatitis B negative puram lagana vaccine kapthokpa C positive puram lagana laying bibagi thabaksing paikhatkani haiki Handaki apna 2025 ki international technology testing week long campaign asigi kudong saw saw apna paikhat ke khaliwa activities hana gumna HIV ka hepatitis B C screen tawrani tongan ba private drug treatment center mangaga koi tang tarani pan yeng lagi oraga tawgani suga tang ko national kunsina special camp amo koina konsi da koina high risk anyone who is willing to undergo hepatitis B and C screening vaccination is the laga tara again ani ho tawya yaru kudong saw ko tawni Thormatuda NVHCP gi State Nodal Officer Dr. Rosie Rajkumarina Kongumba Community Based Organization singna test tawba vaccine kapthokpa madi layeng bagi thoram paikhatba asna maram kayadagi masak khangdokpa ngamdraba singda kanaba piba ngamlagani Manipur gi oina organization singna thabak phajana tobana maram oraga hepatitis C positive boiba mi masing khwaidagi masak khangdokpa ngamba singi manungda ama oiri haiki Karmaina akhoi Manipurna kamdona hepatitis C asina B dagi heliba no na haiba taragadi sharing of infected syringes especially amongst the injecting drug users sina nebako aduga masidana maximum oiba Manipur gi oina su aduga North Eastern gi oina su sustainable development goal achievement ase yongna bo hona bada mayam tangdan hona minadana aduga especially ko na sigumba sida ko mating pangbiba si akhoi gi yamna choktok sei aduga tungkoi bada su akhoi soidana ai ko na haibadi soidana mating pangbirkani haiba wafam je thamjaningi Lisingani kunmanga gi November 15 da security force na Yadipok Bamon Laikai dagi fare hariba Moirangthem Romesh Elias Pari Elias Nanau Elias Ladu chahi kuntrani thoi Laifam Yadipok Bamon Laikai hariba MUAC RPF amadi masigi lanmi sanglub PLA ga karigumba hiramamatada mari lainadi haina lona thingkraba lup asige Assistant Secretary Publicity Bankim gi cherolamana sengdorakli Hazu pawgi maraktana tienba break matang lominase Honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule
matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudak ta phanba ngamlaba Cafidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Cafidon cup syrup thakpiu Cafidon cup syrup Break tungda muhana taram noksari makha tarak pau pizari One Vision Manipur Kauba NGO mana Foreign funding makada yum sabigani haina namthak toduna beneficiary sani humpu henbadagi lupa crore ahum hena khomgatlaga lot khre hari One Vision Manipur Kauba register toba NGO si DRDO da nodal officer oiba khumuksam ibochau kauba mana chalaibani hari hiramsigi matangda Manipur samgat sagat lup masalgi palace compound live office ta pangthokpa pawgi mifamda lup ki president yumlembam yaifabana fongdorakpada Manipur da hujik oiriba fibam sigi khudong chaba lauraga yum leitabasing amadi natai chadabasing yum sabigani haina One Vision Manipur na tongan ba mafam singdagi mioi amadagi yamdrabada lupa lakh ama makhai dagi lakh taruk fawba khomgatlambani hairi Hairiba beneficiary sing asidagi lokhatpa senfam singdagi apikpa senfam khara One Vision Manipur gi makhada leiba contractor sing da piraga yum saba hohanbani contractor masana puthoklaga saba lotion khiba yum su yaure adubu One Vision Manipur gi office thonglon khibadagi thabapunumak lep khibani Manipur da NGO sing registered tawriba loishang nasu NGO sing na kari thabak chathari haibadu yengshin bibaga loinana mari leinaba sing na action lokhat piu hairi Konga kriba sanfam sing asigi matangda numit 10 gi manungda libak miyamda sengdokadabani haiki asigumlaba NGO tawriba asigumba fraud tawriba NGO singase government na ju aduga mari leinaba department na ju cooperative register body sing jina ju yengjin birakanda waraga leiriba Manipur asida hena waba piba hena awaba saitheng piba sugumba fraud tawriba NGO singase yari makai government na ju thingjan biba aduga masalgi side gi ju hairiba namthak tawriba NGO sing ase kudak tagi akoina ju thingjelagani aduga makha tabada lokchangriba khonggatgriba paisa jing ase handokani haibagi oiba aikoida numit 10 jigi manungda aikoida masalda sengtokadabani lebak miyamda sengtokadabani NGO sigi makhada leiba contractor amana fongdorakpada 17/20 gi yum amada office na NGO sina lupa lakh manga pigani haina leikhi masigidamakta yumbu amana lupa lakh amaga makhai deposit tawgadabani hena chawba 40/20 gi yum amadana deposit wena lupa lakh ahum puthoklaga NGO sina lupa lakh 10 sanction tawgani fake work order piraga contractor masana sel puthoklaga yum shahalaba matungda sagolban mabudo mantri lekai da leiba One Vision Manipur gi office thonglon khibani hairi moina aina pujilaiba lupa lam tangkhai sidagi lising yankai ka advance pi basinatana karimo ngasi bawda lupa ama pidri office tagi oina adu ayambasu ekoigi leiriba kadeta ayambasu sumana pidaba ngata oire aduna koina office ta office hambiraga ekoigi beneficiary na kuju ekoida complaint ayam lakpa ekoisi ekoiga manaraga tawribra haibagi pressure mayam lakpa ekoidasu aduna yum sadaba mayam su yaure awana taba mayam su yaure ekoisu nasaigi leita sanguraga nasai yumsi losinda yadamni na pressure pirakpadagi ekoisu puba lamba dukan wa tawraga losinbasu mayam yaure losindabasu yauri adu ngasi bawda office ki side tagi di ayonda lising yang kai si piba natana lupa amta phangdu namthaki scheme masina awaba tahalaba ningthozam mohen koba beneficiary yumbu amana fongdorakpada anoba yum sagani haina mahaki hana leramba yum madu sidok halaba matungda ngasi fawbada sabidabadagi migi yumda tangduna leiri atuba matamda NGO sina yum sahanba natragana lawkhiba sanfam asi NGO sigi MD gi fam puriba oinam thoibada handok hangadabani hairi पैसा लौर नुमित थानी मुक लेरकान युम सिदोना युम लेरी युम सिदोलगा खुजिमा इसा युमदा लेते मीगदा तांगा लै सही अनि मखाय अहुम सुजले खुजि मीगदा तांगा लैसे अदो अइना मौंदा वारी से कयारक सानबने फोन तौरे फोन पाइद्रे फोन माना तौरकपने याबा अखोइना तौबना फोन जे दुम स्विच ऑफ तौसल लेरे माजे दुम सही मु फाजले मा दिल्ली दा फंदानबने चखरगा मा हलक्त्रे खुजिकसु माइ नुपी अखोइना फोन तौवे अदुम अइ तौकान सुंपाइ पारके रिसीव सुंदोक तौरकते रिसीव तौरगसु माइ जे अखोइ नुपा
दिल्ली दा फन ताना सखी अदु मा हलागा तौसे अदु नत्रदे अखोय उपाय लेते हाइबसि नतना मोंदे वारी दा तामा फंगद्रे अदु इबो सौजिसु पाव फाउनद्रे खुजि मा लोट खरे पुरा Geological Society of India GSI na chahi ani gi manungda amuktamak piba SM Nagvi Gold Medal 2025 Award fangkraba hojik na Madhya Pradesh ki Sagar da leiba Dr. Hari Singh Gaur University gi Department of Applied Geology da Professor and Head win leiba Professor Athokpam Krishna Kantabu Harau Taram opagi thorma mangasi Waikomani Girls College Thobal gi Department of Geology na sinduna pangthokre Specialist Toki thormamasu college sigi conference hold pangthoki Thoramdu the resource person when a professor at Thokpam Krishna Kanta, Waikomani Girls College ki principal Professor S. Manoranjan Madi, College Sigi Geology Department ki head Dr. Hizam Pusparani, Sarukya ki, Luenana, WMG Sigi Ozasing Amasung Bhairu Singsu Sarukya Duna, Specialist Toki Thormamasu, Pangthoki. Global market the import export mai pak na pangthoke hairabadi puthokli ba pothok adu sasin ba nataba asing ba poroina ohen ba changi haina handloom and textiles ki director Elangbam Zitena capacity building program on gateway to global markets import and export essential nomagi oiba seminar gi thoram da haikre Mantri Pukri the Leba IT Park ki Manipur Technology Hub na sinduna hub asigi conference hold pangthokpa thoram aduda Director Elangbam Zitena makhata kibada Reserve Bank ki meeting toba matamda Manipur ki beneficiary sing asi pothok yamna puthoklabasu non performing asset तादुना अदुमक लेरी मसी कोखन गे हाइरबदी बेनिफिशियरी सिंगना मखोइना पुथोकलिबा पोथोक अदु होंगदोक पतंगाई फदे हाइखी अमरमदा बैंकना बेनिफिशियरी सिंगदा लोन पीबदसु खंगना चानबा मीदा पीखिबा लोइनना मियोय अमना पोट अमा पुथोकना बखोनबदा थांगनबदा लेबा मियोय अदुनसु चमानबा थबग अदु तौनना बखोनबा सिना अखोइ मसेल अमना अमबु सिंगथनबगी अचौबा मरम अमसु ओइ हाइखी अइना हाइनिंगिबो क्वेश्चन दी NPA तारे अदु आइगी सेक्टर को इनदी NPA तारे बा कनाउ एंटरप्रेन्योर मा कनाउ म वीवर मा कनाउ म आर्टिजन मा एनी ऑफ दी बेनिफिशियरीज NPA तारे हैब तारगदी हेलूम एंड हैंडीक्राफ्ट सेक्टर की दमकदी NPA तानिंगे सो लेते बेदोरबदी मान सरकार ने पीरिबा डिपार्टमेंट ने पीरिबा मसिगी स्कीम जी मखादा मान मसिगी काना बसिंग जे टेप तोरकांदा डिपार्टमेंट की स्कीम दु मा तोंग जजरबम तमदा मा NPA तानिंगे मसा सो लेते बट द क्वेश्चन इज दैट at the time of the selection of the beneficiaries, department of Kanam Khandev, Mase Bank Labor Kampusina, Mana Topa Pumpi Bibnev. They are getting some target from the government there. Target 3 Yanga Mike Natan Pumpi Bibnev. Palem Panto Cultural Trust Langzing Asoban Sinduna Trust Asigi Aurai Shangda Aesthetics of Protest Artistic and Literary Response to Social Justice Haiviramda Numit Nini Satagadaba National Seminar Mahodokre. Numit ini sumna sathagadaba seminar adu Manipur State Social Welfare Board Trust ki former chairperson Dr. R.K. Nayan Sana amadi Art and Culture ki former assistant director Haubam Chitrana maruiba musing waiki seminar sida punna paper reader kunmapan na tungan mahiram singda paper sing present togani ahan bunu mitki ayuki session da DMU ki School of Humanities ki din Professor S. Lanchen Bamaitai na moderator waiki session aduda paper reader nipana che pathoki nungthil gi seminar gi ani suba session da Manipur University ki Department of Manipuri ki Professor Wahengbam Kumari Sanu na moderator waiduna punna paper reader taret che pathoki Manipur University ki main gate mamang da changlakliba thongju part 2 Waikom Khongnang na koliba lambi asidagi khoiro local basikong thongkhong phawbagi mafam singda yum amadi nga yen semduna yoliba singdagi thorapa fatta haudi kaya hundukliba si makhata na hunduklamba thengnarabadi lupali sing yankhai fine thialagani hairi wafam asi Rising Sun Club na sinduna nume taret ni sumna satharakpa luna na thamnanabgi pandam da satharakpa sit sengbagi thoromga mari lenana Rising Sun Club ki General Secretary Kaksing Tabam Santosh Sarbana phongdorapani Santosh na makha taraduna club asigi thengkhang kaya da club asina koliba mafam singda luna nana thamnaba thorang kaya paikhatlabasu koirau lokon mamang torban amasung MU mamang thangbada changlakliba lambi singi mafam singda fata haudi kaya hundokliba si tawdanaba kayarak hairabasu thorektabana satmai yengdana asigumba fata haudi hundoklamba thengnarabadi lupali sing yankhai fine thiangani haiba warep si lorapani haidi
ngasi Rising Sun Club na ngasi tauriba social service gi matung tabada karigumba taurakpa taragadi masi akoi file oina lupa 50,000 logjagani karigumba masi thengnaba thogadi masada phattanung da thoga su masagi daita oini aduga 50,000 jisu akoi soidana maduda negotiate tawdabida aduna masina akoi gi Rising Sun Club ki aroiba warning ni District Legal Services Authority Bisnupur amadi Naso Educational Social Development Youth Athletic Club anina khusamnaduna ngasi Naso Mayai Mamang Laikai Community Hall da nomagi oiba one day legal awareness program am pangthokre. National Legal Services Authority amasung Manipur State Legal Services Authority ki makhada Maintenance and Welfare of Parents and Senior Citizens Act 2007 haibasida pangthokpa awareness program da District Legal Services Authority Bisnupur ki chairman suriba District and Session Judge Bisnupur Samam Ibzen, Founder Secretary Senior Citizen for Society Bisnupur and Sanaba, Retired Inspector Manipur Police Maino Tongbramamadi, Retired Professor N Joy Kumar Sargyaki. CZM Bisnupur Samam Ibzen amadi Advocate Johnson su resource person oina Sargyaki. Manipur Legislative Assembly gi lisangani kun manga dagi kun taruk ki tam gi nauna thau pugdaba Press Advisory Committee gi hanba mifam pangthokre mifam sina tam asigi chairman oina Sangai Express Manipuri gi editor Khogendra Khomdram amadi vice chairman oina amju gi president oiba Sem Bhakt Khanki mifam lorba tungda Manipur Legislative Assembly gi speaker Thoksom Satyabrata ga su unakhi. Association of CC School Alumni gi hanba get together Sandal District Deputy Commissioner Rodba Laishram Nandakumar Natoi bamitung oiduna tera sapam lerak maning lekai de leiba CC retired principal Sinam Indrani gi yum da pangthokre. Thoramdu da RIMS ki Department of Urology da head waramba Dr. Sinam Rajendra, Transfusion Medicine RIMS ki head adhikari Mayum Barendra, Hospital Simaki Psychiatry Professor R.K. Lenin Sarugyaki. Thoramduga mari lenana Professor R.K. Lenin na afaba thabak ma tobada khurau khara thanganba ningai sangdanaba haibasidi afaba thabak tobagi masatni masinabu hena thabagadu kumang chaushina toruknabagi thona pibani haina phongdokhi. Sandal District ki DC Laishram Nandakumar na mahak masamaksu mahi loishang asida mahi tamlakiba mahiroi amani alumni asina makha tana satharakpa thabak thoram singdasu maki angamba thodang saruk yaminagani haiki. Loinana thoramadu loisilakpada saklenama susaminakhi. Ngalingai matamda sanamahi lining chalamba maring furupna Christian lining laurabasu pari puri dagi satnarakpa lining laishon gi chanabi khudingmak ngaktuna ngasi fawbada chatli haina maring furup ki cultural activist Tringshan Saka maringna phongdorakli. Lining thau sanamahi temple board amadi Manipur University of Culture na khusamnaduna haing khongpal uphong yumpham da chathariba numit 15 gi oiba workshop ta resource person oina mahakna wafam se phongdokhibani. Sanamahi lining gi pokba luhongba amasung Kwarau nongabagi thoram sing haiba hiram sing da sathariba workshop asigi ngasi numit 12 subaga mari lenana pangthokhiba khananenabada Tringshan Saka maringna maringi chanabigi luhongba haiba hiram da wa ngangki maring haiba purubasi lamdam sigi ariba yelho purub singi manungda amani maring purubsu sanamahi lining chalamba purubni adubu ngasidi Christianity da onthokibadagi sanamahi lining chatpa masing asi chada point mangarom tamak ngaide haiba yai masi oiduna su lining gi oiba thoram singda ahal lamal singna thamlamba chanalon chat khudingba kaidana chatli haiki loinana purubasigi su maiteigumna yekshalai leijai adubu yekshalai gi matangda horukpham gi oiba chayetnaba khara leibana chapchaba khangdoknanaba hojik akhang ahei singna thijili amoromda maringa maitei khunaiga anakpa mari amasu leinari ngalingai matamdagi pangthoktuna laklaba mera hau chongbagi thoramda maringna saruk yaduna lakli luhongba yauna thoram kayadasu manaba leitaba nate haina phongdokhi magna hai furup amagi culture amadi history haibasi taibang miyoibana malemda leiri makai manghan bachumde chaukhatle haiduna masagi culture amasung history manghalaba miyoi natragana furup adu asengba yelho furup nate yelho mini hairabadi isagi culture ngaktuna chatuna tawpham thokpa tawgadabani haiki. Young Citizens Social Club na sinduna hawam marak kangjam laikai dagi chahi asigi oina tongan examination singda makok matang sing tarakraba mahiroi amadi atai atopa hiram singda mai paklakraba sing okpagi thormama hawam marak kangjam laikai community hall pangthokre
थोरमदुदा मिस पैसिफिक इंटरनेशनल दा अवार्ड कया फंगलक्रबी डेन्यूब कांगजम चाहे सिगी नीट एग्जामिनेशन माई पाकलबी नैन्सी सलाम टाइकुंडो की गवर्नर्स कप दा गोल्ड मेडल फंगलक्रबी कांगजम तानिया CVSE न लोबा 12 एग्जामिनेशन दा फर्स्ट डिवीजन दा पास तौरक्रबी हैसनाम तरुबी मदी कोशम न लोबा क्लास 12 के एग्जामिनेशन दा फर्स्ट डिवीजन दा पास तौरक्रबी अंगोम याई पुबीबू पुंगनिंग थौगटकी थौरमदुगा मरी लेनना इरेंगबम इकेंद्रोना खुनाय अमदा पुन्ना हिमिनरी बैखोय पुनसिलगा मालेमगी ओइन होंगलगलिबा चावखटपगी लमजलसिदा यावबा ngamnanaba पुन्ना होनामिनबा तंगाई फदे हाइबगी वाखलोंदा थौरमसि सिनबनी हाइकी ngasi Millennium Institute of Sciences Kwakatil Mayai Koibi Imphal Institute asigi 18 suba Millennium Week hawdokre Institute asigi principal Wahengbam Janet na Millennium Week asi hawdokibagaloina makal makhagi sports amasung literary events sing shu yauna sayona masathagani haidi Hyundai company gi nauna puthokpa all new Hyundai Venue haunabi matungina ngaram laifam khunauda leiba punia Hyundai showroom da senior branch manager Punjab and Sind Bank Longjam Bishwasna launch tokre thoramdu the State Bank of India amasung Bank of Baroda gi official singsu saruk yaki Punya Hyundai gi digital sales executive Ramananda Dingthozamna Hyundai company na puthukliba Hyundai Venue car asi lupa lakh 8 kilising matfudrani thoi dagi hauduna top model na lakh 15 kilising humputrani thoi diesel gi Hyundai Venue na mamal lupa lakh 10 kilising yankhai nipan dagi horaga lakh 15 kilising yankhai mai thoi fawba leigani haiki Manipur gi ahanba oina TBS na nauna puthokpa hyper scooters and Tok 150cc gi gari macha mangasi sangai pro da leiba Tulasi TBS ta launch tokre thoramdu da Tulasi TBS ki manager Vidyasagar Sukhamna gari se ABS oibata natana gari accident thokpa gi chang yamna hanthaba safety features kaya amrom yawba gari amani masida natana numidangi matamda gari thobda projector headlamp mari yawbana amamagi khudong chadaba singsu laina ngak thokhali gari asigi design asi aircraft design oibata natana smart connect features singsu yauri haiki All Manipur Muslim Students Organization AMSO General Headquarter na sinduna Dua Thoram of Marhum Hanif Saha Kam second Marhum Hanif Saha State Level Open Debating Competition listing ni kon manga amasum prize distribution gi thoram ngasi Manipur Press Club ta pangthokre pangthokiba debate du gi motion masoi taraba idea of Manipur punsin bagi thodang si lenga khaktana ngamgani haibasin waiki Senior Advocate Khaidem Mani na competition adugi speaker waiki thoramsigi matangda AMSO General Headquarter gi President Imtiaz Haibok Mayum na phongdorpada AMSO gi thomi oramba Marhum Hanif Sahabu ningsingduna blood donation camp amadi mathematics competition sing pangthokpani Hanif na laikhidababu ningsingduna mamang chahidagi hauduna satharakliba debating competition asi Manipur gi mahiroi loop ama oina hauzik oiriba idea of Manipur na thairaga chatpa manbagi mawong asi khana nainaduna Kangrup ki khenaba thamdana apunba santi leiba Manipur gi sakta mama semgana ba wakhalonda pangthokpani haiki Homeland Group ki flagship division ma oiriba Homeland Security da Best Man Guarding Company of the Year North East Award lisangani kun manga pidunai kai khumnaba utlakre award si tha asigi 15 dagi 16 fawba Chennai gi IIT Madras ta pangthokpa kunsuba Security Leadership Summit ta Tamil Nadu lenga ki Labor Welfare and Skill Development ki Minister CV Ganeshan na Homeland Group ki Director Rajkumar Babulu da khusina rakhibani Hauzik sanabagi paw khoi gi senior sports journalist Boyai Ningthozam gi muglobi se Southern Sporting Union SASU Singjamaina Imphal Youth Football Club pu maitiba piduna sathariba ahumsuba Premier League ta point kunithoi paiduna league table da khwaidagi makokta leire Sheikh Babu Macha Memorial Trust ni sponsor tauraga All Manipur Football Association gi meng makhada mamang tha gi tang manga dagi team tramanga na saruk yaduna sai tagel gi artificial turf ground da sanapa haukiba ahum suba Premier League ki ngasi SSC sector ground da sanakiba ahanba match da Southern Sporting Union SSU Singjamaina
Imphal Youth Football Club pu goal ani sinoda mighty papi khibane Southern Sporting Union SSU Singamai gi mai pakibgi goal ani adu wahengbam jek na match ki tarohumdoi subamadi marfumathoi suba minute san khibane ani suba match ki sana khibada Sangai Heroes Angthana Rau Leningbom Lekaibu goal ahum sinoda mighty papi khi Sangai Heroes Angtha gi mai pakibgi goal singadu Kongkham Thoi Thoi Maitaina Match ki humpunipan suba Konthogjam Donel na Match ki humputra manga suba madi Sanabam Mangal na Match ki marfunipal suba minita sankhi CDC Sagolbarna Eastern Sporting Union Wangkhaibu Maitipa Piduna Kunmanga suba State Senior Men Basketball Championship ki champion oikhre Manipur Basketball Association gi meng makhada tha sigi tang taradagi nupa gi team taramathoina group ani thongna khaidutuna Brahmapur Nahabam Basketball Court ta satharakhiba kunmanga suba State Senior Men Basketball Championship ngarang atheng bada court asida loisan khre loisan magi thoramda Manipur Legislative Assembly gi speaker Thokchom Saita Brata Manipur Basketball Association gi president amadi Kaisamthong Kendra gi MLA Nisikanta Sapamamadi CRPF ki Retired Assistant Commandant Yangkhom Sanjibna Thormapu Singh Waiki Pangthokiba tournament asigi nupagi sanakhiba aroiba match ta CDC Sagolbarna Eastern Sporting Union Wangkhaibu point marfumapan marfutarukta maitiba piduna champion oikhibane championship asida Eastern Sporting Union Wangkhai gi M Sumitra na point kunmanga phangduna nupi gi best scorer amadi nupagi best scorer na CDC Sagolbar gi sanaroi N Robot Jitna takre Kurai Cricket Team, Moijing Cricket Team, Sonalika Amadi, Cricket Lovers Team, Shanghai Cricket Tournament ki semi-final sangkre. Ministry of Youth Affairs and Sports Authority of India Amadi, Khelo India gi meng makhada tha sigi tang taranithoi degi team taratarungna saruk yaduna eka train playground Kongpan Kongkham Lekai da sathariba Shanghai Cricket Tournament ki ngachi sanakhiba ahanba match ta Moijing Cricket Team na Triple C bu wicket amada maitiba pikhre match asida Moijing Cricket Team na toss ngamduna ahanba batting tawkhibada apiba over taranithoi da wicket mapan turaga run marfu 35 lawkhi masiki pakhumda anisuba batting tawkhiba Triple C na over taranithoi da wicket mapan turaga run marfu 39 khak lawduna match asi maithi khibane Match asida Moijing Cricket Team gi sanaroi Zahir Khan na wicket ahum amadi case ahum lawduna man of the match ta khi ani suba match ki sanakhibada car 11 na News 11 bu wicket ani da mighty bi khre match asida News 11 na toss ngamduna ahan batting tawkhibada over taramathoi da wicket loina turaga run humpu lawkhi Masiki pakhumda anisuba batting tawkhiba car 11 na over nipan da wicket tarukhak turaga apiba target adu yauduna match asi mai pakhibane match asida car 11 gi sanaroi Boris na wicket mari lawduna man of the match takre ahum suba match ki sanakhibada Cricket Lovers Team na Lilong 11 bu maitiba pikhre match asida Lilong 11 na toss ngamduna ahanba batting tawkhibada over taramathoi da wicket loina turaga run humputra khak lawkhi masiki pakhumda anisuba batting tawkhiba Cricket Lovers Team na over taranithoi da wicket mari turaga apiba target adu yauduna match asi mai pakhibane match asida Lilong 11 gi sanaroi Samir Khan na wicket ani amadi run control homdoi lawduna man of the match takhi Thobal District Second Division Football League Tournament ki ngasi sanakhiba match ta JJFA hawkha amadi Susal Langthabal goal ani sanatuna draw satkre District Football Association Thobal gi meng makhada tha sigi tang tarahumdoi degi team ahum khangna saruk yaduna mini stadium Thobal ningomam da sathariba Second Division Football League Tournament ki ngasi sanakhiba match ta JJFA hawkha amadi Susal Langthabal goal ani sanatuna draw satkibane JJFA hawkha gi goal ani adu A Robertson na match ki yankhani pan subamadi ke Donald na match ki humpumathoi suba minute sanki Susal Langthabal gi goal ani aduna SA Suresh na match ki kunipan subamadi yankai taret suba minute sanki Tagachari boya hujik makha tarakpa paw mo pizari
मथंग चही लिसिंग अनि कुंतरुक की जनवरी मापनदगी न तरानिथोई फावबा पेडेम मपूसा गवाद पांगथोकतोरिबा तराहुमदोई सुबा AITWPF नेशनल ट्रेडिशनल बेल्ट रेसलिंग चैंपियनशिप लिसिंग अनि कुनमंगा कुंतरुक सरुक यानबगीदमक्ता ऑल मणिपुर ट्रेडिशनल बेल्ट रेसलिंग एसोसिएशन की मीटिंग मखादा तरामाथोई सुबा स्टेट लेवल ट्रेडिशनल बेल्ट रेसलिंग चैंपियनशिप लिसिंग अनि कुनमंगा कुंतरुक कम ट्रायल सिलेक्शन पांगथोकरे तरानिपान लक सुबा मणिपुर स्टेट लीग सरुक यागदबा तिदिम रोड यूनिक गेमी प्लेयर्स यूनियन ट्रुकपू फुटबॉल क्लब नंबोल की सानरोइसिंग अमदी ऑफिशियल सिंग सेटकदबा फिजोल सिंग यंथोखरे सिसी मिट की विनर रोबंगम खरबा ट्रुकपू नंबोल की सानरोइ अमदी ऑफिशियल सिंग सेटकदबा फिजोल सिंग अदुबु मतेंग पांगलकिबा ITC मसला डिवीजन की सेल्स ऑफिसर लॉन्गजम रोशन कबुइशलांग माइबा हेल्थ केयर प्राइवेट लिमिटेड की MD डॉक्टर क्वाइरकपम हेरोजिट IP Enterprises नंबोल की प्रोपाइटर नाउरेम ओपेंद्रो DSA बिष्णुपुर की VP थौनाउजम दिनेश सरुग्या की थोरमदुदा ट्रकपू नंबोल की प्रेसिडेंट सिंगाखम रघुमनी सेक्रेटरी ऑजिट डेवलपमेंट एंड प्रोटेक्शन यूनिट यूनाइटेड वॉलंटरी ऑर्गेनाइजेशन नंबोल की वर्किंग प्रेसिडेंट कोंसम शुलेश्वर सरुग्या की ट्रकपू की मैनेजर पुखरम्बम इबोटो मीना एशियन फुटबॉल कन्फेडरेशन की मीटिंग मखादा अम्फान सिंधुन पांगथोकदोरिबा तरानिपान सुबा मणिपुर स्टेट लीग ता मणिपुर मियामनसु सरुक यादुना सानरोइसिंगबु पुकनिंग थोगतपियु हाइखि हौजिक लोइसिलकपदा मरुओइबा पाव अमुका हन पिजरी हानगी चीफ मिनिस्टर एन बिरेन MLA TS विश्वजित एल सुसिंद्रो मैते TS बसंत कुमार अमसुंग MLA Y खेमसान ngasi मणिपुर की गवर्नर अजय कुमार भलाग उनग्रे संगाई फेस्टिवल बॉयकॉट तौरदुना नवेंबर 10 IDP सिंगना खोंजंग संगसिनगदौरी इसिंग पीखरे हाइना जल जीवन मिशन डैशबोर्ड लिस्ट थोलकपदा कुकी अमत तादबा अनाल विलेज खुंदा कुकी की मिंग मयाम अमा यावरमले हाइरी अमसुंग मणिपुर थांगजिंग चाथोक हेनगननबा सेंडोंग लेने योनबा यानबा थबक पाइखतनबा मणिपुर की हॉर्टिकल्चर एंड सॉइल कंजर्वेशन डिपार्टमेंट ना नोडल डिपार्टमेंट होइना थबक पाइखतपा हौरे हाइरी मसिग लोइनना ngasi gi oinadi ISTV news matang sida loisinjari mireng tabiriba punamakku amuka hanna purumjari